Hi ma'am ꯑꯩꯒꯤ ꯅ꯭ꯌꯨ ꯕ꯭ꯂꯣꯛꯇ ꯃꯌꯥꯝ ꯃꯔꯥꯝ ꯌꯥꯎꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯀꯤꯔꯝꯃꯅꯤ ꯀꯩꯅꯣ ꯃꯁꯤꯅ ꯇꯧꯔꯛꯏꯁꯦ ꯀꯥꯏꯅ ꯁꯪꯕꯁꯦ ꯍꯥꯠꯇꯕꯅꯤ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯨꯔꯦ ꯌꯥꯝ ꯋꯥꯅ ꯐꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒ ꯊꯥꯔꯒ 1 week ꯑꯣꯏꯔꯦ ꯑꯗꯣ ꯈꯤꯇꯪ ꯅꯥꯗꯅ ꯈꯤꯇꯪ ꯑꯩ ꯑꯁꯦꯡꯕꯒꯤ ꯈꯜꯂꯨꯔꯕꯅꯤ ꯑꯩ ꯁꯤꯔꯦꯅ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯐꯔꯦ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯈꯔ ꯆꯥꯕ ꯌꯥꯔꯦ ꯑꯗꯨꯅ ꯍꯟꯗꯛ ꯑꯣꯏꯔꯤꯕ ꯋꯦꯗꯔ ꯃꯇꯥꯁꯤꯒ ꯍꯥꯏꯗꯤ ꯑꯩꯅꯁꯦ ꯑꯗꯨꯝ ꯅꯥꯕ ꯍꯧꯕꯗꯒꯤ ꯁꯨꯝ ꯅꯣꯡꯁꯦ ꯂꯦꯞꯇꯅ ꯆꯨꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯗꯨꯅꯁꯨ ꯏꯁꯤꯡ ꯐꯤꯜꯇꯔꯔꯣꯝꯗꯁꯨ ꯏꯁꯤꯡ ꯆꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯑꯣꯡꯗ ꯏꯁꯤꯡ ꯍꯦꯟꯒꯠꯄ ꯂꯦꯞꯇ꯭ꯔꯤꯕꯀꯣ ꯑꯗꯩꯗꯤ ꯑꯩꯁꯨ ꯅꯥꯕ ꯈꯔ ꯐꯔꯛꯄꯗꯨꯗ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯕꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯪꯕꯁꯦ ꯃꯃꯥꯡꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯁꯨꯒꯤ ꯑꯥꯏꯗꯤꯌꯥ ꯅꯥꯅꯦꯅ ꯈꯪꯗꯕꯅꯤꯅ ꯑꯩ ꯕꯦꯅꯤ ꯂꯧꯍꯧꯗ꯭ꯔꯦ ꯂꯧꯍꯧꯗꯕꯅꯤꯅ ꯍꯦꯛꯇ ꯄꯨꯟꯗꯅ ꯁꯪꯕꯁꯦ ꯍꯥꯠꯄ ꯌꯥꯗꯦ ꯃꯃꯥꯅ ꯇꯞ ꯇꯧꯔꯒ ꯍꯥꯠꯂꯒ ꯑꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯠ 5 ꯁꯨꯕꯗ ꯕꯦꯅꯤ ꯂꯣꯟꯁꯤꯟꯕꯤꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯣ ꯕꯦꯅꯤ ꯊꯣꯛꯇꯣꯛꯇ꯭ꯔꯤꯌꯦ ꯑꯗꯣ ꯈꯔ ꯋꯥꯈꯜ ꯈꯔ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯛꯄꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯕꯅꯦ ꯑꯗꯣ ꯈꯜꯂꯤꯕ ꯁꯨꯝ ꯅꯨꯃꯤꯠ 9ꯅꯤ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩꯔꯛꯄꯅꯤꯅ ꯃꯃꯥꯁꯨ ꯅꯥꯔꯤꯅꯦꯕ ꯏꯕꯥꯅꯤꯃꯛ ꯑꯗꯣ ꯃꯃꯥꯗꯤ ꯐꯈꯔꯦ ꯆꯥꯡꯅ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯟꯖꯟꯅ ꯂꯩꯍꯧꯔꯦ ꯍꯦꯛꯇ ꯃꯌꯥꯝ ꯊꯥꯖꯔꯣꯏꯕꯣ ꯑꯁ ꯀꯔꯤꯒꯤ ꯈꯨꯅꯥꯅꯣ ꯈꯣꯡ ꯍꯥꯝꯕꯅꯦ ꯑꯣꯕꯅꯦ ꯈꯣꯡ ꯍꯥꯝꯕꯒ ꯀꯩꯝ ꯆꯥꯕ ꯌꯥꯗꯦ ꯆꯥꯕꯒ ꯑꯣꯊꯣꯛꯄ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯔꯨꯝꯁꯨ ꯆꯥꯎꯔꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯁꯤꯂꯥꯏ 3ꯅꯤ ꯍꯥꯜꯂꯤꯕ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯁꯤꯂꯥꯏ 3 ꯑꯗꯨꯗꯒꯤ ꯑꯍꯤꯡꯗ ꯍꯣꯠꯅꯗꯅ ꯃꯃꯥꯁꯨ ꯍꯣꯠꯅꯔꯦ ꯑꯩꯁꯨ ꯍꯣꯠꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯣꯠꯅꯗꯅ ꯑꯗꯨꯗꯒꯤ ꯑꯂꯤꯄꯨꯔꯒ ꯌꯧꯔꯨꯔꯤꯅꯤ ꯑꯗꯨꯗꯒꯤ ꯁꯤꯂꯥꯏꯟ ꯍꯥꯜꯂ ꯈꯣꯠꯂꯒ ꯒꯨꯂꯤ ꯆꯥꯗꯅ ꯑꯗꯩ ꯐꯕ ꯀꯧꯕ ꯃꯃꯥꯗꯤ ꯁꯨꯝ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯨꯝ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯅꯨꯃꯤꯠ 5 ꯆꯣꯟꯊꯔꯦ ꯑꯗꯣ ꯆꯤꯆꯦꯒ ꯗꯣꯆꯥꯒꯁꯨ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯩꯅ ꯀꯧꯗꯅ ꯑꯗꯣ ꯆꯤꯆꯦꯒ ꯗꯣꯆꯥꯒ ꯂꯥꯛꯑꯝꯕꯗꯣ ꯍꯥꯏꯗꯤ ꯏꯅꯝꯃꯁꯨ ꯌꯨꯝꯗ ꯂꯩꯕ ꯆꯠꯈꯤꯕꯅꯤꯅ ꯌꯨꯝꯗꯁꯨ ꯃꯃꯥꯒ ꯏꯕꯥꯅꯤꯃꯛ ꯅꯥꯁꯤꯜꯂꯕꯅꯤನ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯕꯤꯅꯤ ꯏꯕꯣꯛꯅꯁꯨ ꯉꯝꯃꯣꯏ ꯑꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯇꯥꯆꯧꯁꯨ ꯈꯔ ꯅꯥꯔꯤ ꯇꯧꯔꯤꯕꯀꯣ ꯇꯥꯆꯧꯅꯗꯨ ꯌꯥꯝ ꯍꯦꯟꯖꯜꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯆꯤꯆꯦꯒ ꯗꯣꯆꯥꯒꯁꯦ ꯈꯨꯗꯛꯇ ꯅꯨꯡꯗꯥꯡꯗ ꯑꯩꯗꯤ ꯑꯌꯨꯛꯇꯒꯤ ꯍꯧꯔꯦꯕ ꯑꯌꯨꯛꯀꯤ ꯑꯗꯨꯝ ꯍꯧꯒꯠꯄꯒ ꯑꯩꯁꯦ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯝꯃꯦ ꯑꯗꯩ ꯈꯣꯡ ꯍꯥꯝꯕꯗꯩꯗꯣ ꯑꯗꯨꯝ ꯈꯣꯡ ꯍꯥꯝꯅ ꯁꯨꯝ ꯑꯣꯕ ꯍꯧꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯣꯔꯒ ꯃꯃꯥꯅ ꯒꯨꯂꯤ ꯂꯧꯔꯒ ꯆꯥꯔꯒ ꯑꯗꯨꯒꯤ ꯆꯥ ꯂꯣꯏꯕꯒ ꯁꯨꯝ ꯑꯣꯊꯣꯛꯈ꯭ꯔꯦ ꯒꯨꯂꯤꯁꯤꯡꯗꯣ ꯆꯥꯕꯒꯤ ꯃꯥꯒꯤ ꯄꯋꯥꯔꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯍꯧꯗ꯭ꯔꯦꯕ ꯑꯗꯨꯗꯒꯤꯗꯤ ꯄꯨꯛꯁꯦ ꯁꯥꯔꯤ ꯇꯧꯈꯠꯂꯦ ꯑꯗꯩꯗꯤ ꯀꯔꯤꯅꯣꯅꯦ ꯑꯩ ꯇꯧꯐꯝ ꯆꯥꯐꯝꯁꯦ ꯀꯝꯇ ꯈꯪꯉꯛꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯃꯥꯅ ꯇꯥꯆꯧꯒꯤ ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛ ꯊꯣꯡꯉꯦ ꯑꯗꯩꯗꯤ ꯊꯣꯡ ꯂꯣꯏꯔꯒ ꯃꯥꯁꯨ ꯑꯛꯇꯥꯗ ꯑꯩꯁꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯁꯨ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦꯅ ꯇꯧꯔꯒ ꯈꯣꯡ ꯍꯥꯝꯃꯨꯔꯦ ꯃꯥꯁꯨ ꯍꯦꯛꯇꯪ ꯑꯗꯩꯗꯤ ꯃꯥꯁꯨ ꯑꯇꯣꯞꯄꯒ ꯈꯣꯡ ꯍꯥꯝꯕꯒ ꯈꯣꯠꯄꯒ ꯃꯥꯁꯨ ꯍꯣꯠꯅꯔꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯐꯃꯨꯡꯗ ꯇꯥꯔꯦ ꯆꯥꯛ ꯀꯅꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯇꯥꯆꯧꯁꯨ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯥꯗꯤ ꯊꯕꯛꯇ ꯆꯠꯈꯔꯦ ꯑꯗꯩꯗꯤ ꯏꯕꯣꯛ ꯃꯇꯣꯟꯇ ꯏꯀꯟ ꯂꯩ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯗꯤꯟ ꯑꯃꯗꯤ ꯄꯨꯔꯥ ꯑꯗꯩ ꯗꯤꯟꯗꯨꯒ ꯑꯩꯈꯣꯏꯅ ꯏꯕꯣꯛꯅ ꯃꯃꯥ ꯆꯤꯆꯦꯒ ꯗꯣꯆꯥꯒ ꯀꯧꯔꯦ ꯆꯤꯆꯦꯗ ꯐꯣꯟ ꯇꯧꯔꯒ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯣꯏ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯗ ꯃꯣꯏ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯩ ꯊꯣꯛꯂꯛꯑꯒ ꯅꯨꯡꯗꯥꯡꯒꯤ 10ꯗ ꯊꯨꯡꯉꯔꯦ ꯑꯗꯨꯒ 10ꯗ ꯊꯨꯡꯉꯔꯒ ꯃꯣꯏ ꯂꯥꯛꯄꯗꯣ ꯈꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯔꯝꯃꯦ ꯑꯗꯩ ꯑꯃꯨꯛ ꯅꯨꯡꯗꯥꯡꯗꯒꯤ ꯑꯍꯤꯡꯗꯨꯃ ꯄꯨꯔꯥ ꯍꯣꯠꯅꯔꯦ ꯑꯍꯤꯡꯗꯨꯃ ꯁꯤꯂꯥꯏꯟ ꯍꯥꯟꯗ ꯌꯥꯔꯣꯏꯅ ꯃꯣꯏꯅꯒ ꯁꯤꯂꯥꯏꯟꯒ ꯂꯩꯔ ꯄꯣꯠꯂꯛꯑꯦ ꯑꯗꯣ ꯑꯩ ꯁꯤꯂꯥꯏꯟ ꯍꯥꯜꯂꯁꯨ ꯌꯥꯗ꯭ꯔꯦ ꯃꯃꯥꯗꯤ ꯁꯤꯂꯥꯏꯟ ꯈꯥꯏꯕꯧ ꯌꯧꯔꯛꯄꯗ ꯑꯔꯨꯝ ꯍꯧꯗꯅ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯏ ꯍꯣꯠꯅꯕ ꯎꯕꯗ ꯑꯩꯃꯨꯛ ꯁꯤꯂꯥꯏꯟ ꯂꯧꯊꯣꯛꯑꯦ ꯈꯣꯡ ꯍꯥꯝꯃꯦ ꯑꯗꯩ ꯑꯣꯕꯅꯤꯅ ꯍꯛꯆꯥꯡꯁꯦ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯄꯨꯛꯀꯁꯦ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯑꯣꯃꯟꯈꯤꯗꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯤꯅꯦꯁꯤꯡꯅ ꯄꯨꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯣ ꯀꯥꯏꯅ ꯑꯗꯩꯗꯤ ꯑꯂꯤꯄꯨꯔꯗ ꯄꯨꯔꯦ
ꯆꯦꯆꯦꯅ ꯇꯧꯗꯅ ꯃꯣꯏ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯄꯨꯔꯥ ꯁꯤꯔꯕꯅꯤ ꯑꯁꯦꯡꯕꯒꯤ ꯆꯦꯆꯦꯒꯗꯣ ꯆꯥꯎꯔꯒ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯨꯃ ꯍꯦꯛꯇ ꯏꯕꯣꯛꯅꯁꯨ ꯀꯩꯁꯨꯁꯨ ꯇꯧ ꯉꯝꯃꯣꯏ ꯑꯗꯨꯗꯒꯤꯗꯤ ꯈꯨꯗꯛ ꯃꯣꯏꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯕꯅꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯝꯃꯒ ꯑꯗꯨꯗꯒꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯄꯣꯔꯤꯈꯥ ꯃꯌꯥ ꯌꯧꯔꯛꯑꯦꯅ ꯃꯃꯥꯗꯤ ꯈꯔ ꯅꯥꯕ ꯐꯔꯦꯅ ꯑꯗ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯏꯅꯝꯃ ꯂꯥꯛꯑ ꯃꯇꯨꯡꯗ ꯆꯠꯂꯤꯅꯦꯕ ꯑꯗ ꯏꯅꯝꯃ ꯊꯤꯜꯂꯛꯑꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯃꯃꯥꯗꯤ ꯐꯔꯦ ꯑꯩꯗꯤ ꯑꯃꯨꯛ ꯐꯩ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ ꯑꯃꯨꯛ ꯐꯩ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ ꯇꯧꯅ ꯁꯨꯝ ꯂꯩ ꯑꯗꯨꯗꯒꯤ ꯏꯅꯝꯃ ꯂꯥꯛꯄ ꯍꯧꯖꯤꯛ ꯊꯥꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯂꯩ ꯑꯗꯩꯗꯤ ꯖꯣꯏꯟꯇꯤꯁ ꯆꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯖꯣꯏꯟꯇꯤꯁ ꯑꯣꯜꯔꯦꯗꯤ ꯌꯥꯎꯔꯗꯤ ꯒꯨꯂꯤ ꯆꯥꯔꯁꯨ ꯀꯩꯝ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯤ ꯑꯩꯁꯨ ꯒꯨꯂꯤ ꯆꯥꯔꯤꯁꯤꯡꯁꯦ ꯀꯥꯟꯅꯗꯕꯗꯨꯃꯥꯏꯅ ꯏꯁꯥꯗ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯆꯥꯕꯒ ꯑꯇꯣꯞꯄ ꯆꯥꯕ ꯄꯨꯛꯇ ꯀꯩꯝ ꯇꯥꯕ ꯌꯥꯗꯕ ꯑꯗꯨꯒ ꯑꯩ ꯑꯣꯜꯔꯦꯗꯤ ꯆꯥꯎꯕ ꯌꯦꯡꯉꯦꯅ ꯑꯣꯜꯔꯦꯗꯤ ꯆꯥꯎꯕꯁꯨ ꯆꯦꯡꯊꯣꯛꯎꯔꯦ ꯑꯣꯜꯔꯦꯗꯤꯕꯨꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯗꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯔꯝꯗꯦ ꯑꯗꯩ ꯑꯣꯜꯔꯦꯗꯤ ꯆꯦꯡꯊꯣꯛꯎꯕꯗꯩꯗꯤ ꯈꯔ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯉꯔꯥꯡꯗꯒꯤꯗꯤ ꯆꯥꯛ ꯈꯔ ꯆꯥꯖꯔꯛꯑꯦ ꯆꯥꯛ ꯆꯥꯔꯛꯄꯗꯨꯅ ꯈꯤꯇꯪ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯅꯨꯡꯉꯥꯏꯔꯁꯨ ꯄꯨꯛꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯦꯛꯄ ꯑꯣꯏ ꯁꯥꯕ ꯑꯣꯏ ꯁꯨꯝ ꯇꯧꯅ ꯂꯩꯌꯦ ꯑꯗꯩꯗꯤ ꯈꯣꯡ ꯍꯥꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯐꯔꯦ ꯑꯗꯣ ꯑꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯔꯕꯅꯤ나 ꯑꯩꯅ ꯕ꯭ꯂꯣꯛꯁꯦ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯗꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯒꯁꯨ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯅꯣꯡ ꯇꯥꯕꯒꯤꯁꯨ ꯑꯗꯨꯅ ꯍꯟꯗꯗꯅ ꯏꯁꯤꯡꯁꯨ ꯆꯥꯎꯔꯛꯑꯦ ꯃꯃꯥꯁꯨ ꯈꯔ ꯐꯔꯛꯄꯒ ꯃꯃꯥꯗꯤ ꯍꯧꯅꯕꯤꯅꯤꯅ ꯃꯥꯒꯤ ꯈꯔ ꯐꯔꯛꯄꯒ ꯉꯥꯔꯣꯝꯗ ꯑꯣꯟꯊꯈꯔꯦ ꯍꯧꯖꯤꯛ ꯃꯥ ꯀꯩꯅꯣ ꯇꯧꯔꯤ ꯏꯟ ꯊꯥꯔꯒ ꯏꯟ ꯃꯌꯥꯝ ꯊꯥꯅꯔꯤꯑꯕ ꯈꯪꯕ꯭ꯔꯥ ꯉꯥ ꯃꯌꯥꯝ ꯐꯥꯏ ꯉꯥ ꯖꯣꯜꯂꯦ ꯉꯁꯤꯒꯤ ꯉꯥꯒ ꯑꯩꯈꯣꯏ ꯌꯥꯝ ꯖꯣꯟꯈꯔꯦ ꯃꯥꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯉꯥꯏꯍꯥꯛꯇꯪꯀꯣ ꯑꯗꯣ ꯃꯌꯥꯝꯗꯣ ꯌꯦꯡꯍꯜꯂꯒꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯁꯨ ꯀꯨꯏꯔꯦꯅ ꯊꯣꯛꯂꯛꯇꯕ ꯍꯞꯇꯥ ꯑꯃ ꯐꯥꯖꯤꯜꯂꯦ ꯐꯖꯅ ꯊꯣꯡꯒꯥꯟꯗꯒ ꯊꯣꯛꯎꯗꯅ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄꯗ ꯑꯩꯁꯨ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯊꯣꯛꯎꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯆꯦꯟꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯏꯪꯉꯦꯕꯀꯣ ꯑꯗꯣ ꯏꯪꯕꯗꯨꯅ ꯑꯩ ꯁꯣꯜ ꯑꯃ ꯏꯟꯁꯤꯜꯂꯒ ꯑꯗꯨꯒ ꯅꯣꯡꯁꯨ ꯄꯤꯇꯤ ꯄꯤꯇꯤ ꯇꯥꯏ ꯑꯗꯨꯗꯨꯅ ꯑꯩ ꯀꯩꯅꯣ ꯄꯤ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯒ ꯆꯠꯀꯦꯕꯀꯣ ꯀꯥꯏ ꯆꯠꯀꯦ ꯇꯧꯔꯤꯅꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯅꯤꯗ ꯌꯦꯡꯒꯦ ꯍꯥꯏꯅ ꯏꯁꯤꯡ ꯆꯥꯎꯔꯦ ꯑꯗꯣ ꯏꯁꯤꯡ ꯏꯌꯥꯏꯁꯦ ꯏꯟ ꯊꯥꯛꯄꯅꯤꯅꯦ ꯀꯅꯥꯅ ꯈꯪꯗꯦꯅꯦ ꯏꯟ ꯊꯥꯛꯏꯅꯦ ꯂꯣꯏ ꯏꯃꯨꯡꯒꯤꯔꯅꯦ ꯑꯥꯗ ꯎꯔꯕ ꯍꯥ ꯏꯟ ꯊꯥꯅꯩ ꯃꯌꯥꯝꯁꯦ ꯍꯥꯏꯕ ꯏꯌꯥꯏꯗ ꯊꯥꯛꯏꯁꯦ ꯌꯦꯡꯉꯨ ꯏꯁꯤꯡ ꯏꯌꯥꯏꯗ ꯊꯥꯛꯏꯁꯦ ꯌꯦꯡꯉꯨ ꯏꯕꯦꯝꯃ ꯃꯃꯥꯡꯗ ꯆꯨꯉꯩ ꯃꯇꯝꯗꯅꯤ ꯏꯁꯤꯡ ꯆꯥꯎꯈꯤꯗꯅ ꯏꯁꯤꯡ ꯌꯥꯕ ꯇꯥꯐꯝ ꯂꯩꯇꯦ ꯈꯣꯏꯁꯨ ꯃꯌꯥꯝ ꯆꯨꯞꯅꯔꯤ ꯃꯥꯜꯂꯦꯅꯦ ꯈꯣꯏꯁꯨ ꯆꯣꯞꯄꯤ ꯀꯩꯅꯣꯁꯨ ꯇꯧꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯝꯅꯃꯛ ꯆꯠꯁꯤ ꯌꯦꯡꯉꯨꯁꯤꯀꯣ ꯉꯝꯗ꯭ꯔꯕꯣ ꯃꯌꯥꯝ ꯁꯤ ꯄꯥꯈꯪꯁꯤ ꯌꯦꯡꯉꯨ ꯏꯟ ꯁꯣꯟꯕ ꯉꯝꯗꯅ ꯇꯧꯔꯤ ꯌꯦꯡꯉꯨ ꯏꯟ ꯁꯣꯟꯕ ꯅꯠꯇꯦꯍꯦ ꯁꯣꯜꯂꯨꯔꯣ ꯏꯟ ꯐꯔꯕꯣ ꯅꯪ ꯈꯔ ꯅꯨꯡꯉꯥꯏꯌꯦ ꯊꯣꯛꯂꯛꯏꯅꯤ ꯆꯦꯡꯒꯦꯅ ꯁꯨꯡꯉꯩ ꯃꯇꯝꯗ ꯍꯥꯟꯅ ꯄꯨꯔꯥ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯗꯤ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯌꯨꯝ ꯊꯨꯝꯗꯦꯕꯀꯣ ꯑꯗꯣ ꯑꯁꯤꯁꯤꯃ ꯄꯨꯔꯥ ꯏꯁꯤꯡ ꯆꯪꯉꯤꯅꯤ ꯊꯣꯡꯒꯥꯟꯁꯤꯃ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯗꯨ ꯃꯣꯏꯅ ꯑꯃꯨꯛ ꯑꯋꯥꯕ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏ ꯃꯥꯜꯂꯦꯕꯣ ꯊꯣꯛꯂꯛꯄꯗ ꯅꯨꯡꯁꯤꯠꯁꯦ ꯌꯦꯡꯉꯨꯅꯦ ꯄꯨꯈ꯭ꯔꯤꯒꯁꯦ ꯄꯨꯔꯥ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯈꯔꯦ ꯉꯁꯤꯇ ꯂꯥꯛꯏꯅꯤꯁꯦ ꯑꯩ ꯀꯦꯃꯦꯔꯥ ꯀꯥꯞꯇꯤꯌꯦ ꯑꯩꯅ ꯀꯦꯃꯦꯔꯥ ꯀꯥꯞꯄꯤꯁꯦ ꯉꯥꯡꯉꯤꯁꯦ ꯑꯃꯨꯛ ꯑꯝꯇꯁꯦ ꯇꯥꯎ ꯇꯟꯗ ꯃꯥꯜꯂꯤ ꯐꯅꯅꯤ ꯊꯣꯛꯂꯛꯏꯁꯦ ꯐꯠꯇ꯭ꯔꯒ ꯊꯣꯛꯂꯛꯀꯗ꯭ꯔꯅꯦ ꯃꯅꯥ ꯌꯧꯔꯒ ꯀꯥꯞꯄꯒꯦ ꯉꯥ ꯐꯥꯅꯔꯤ ꯃꯌꯥꯝꯁꯦ ꯈꯣꯏꯒ ꯉꯥꯒ ꯈꯣꯏ ꯆꯨꯞꯄꯗ ꯃꯌꯥꯝ ꯐꯥꯏ ꯏꯟ ꯊꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯔꯦ
Nga kèm phá rồi kèm mà. Cái nào kia kia. Quên nó phải rồi. Mấy gì? Cân lên khai ngoài đến thôi cây này. Lai, nó chứ hay yên lắm chị làm thế. Từ này thấy chị cái này. Cái này thành quả. Lấy ăn căng đi đó. Inoy cái mà sang ngầm được cây để cần lên. Ising pura lang thẳng này nè. Lâu mấy ai đây cái in ching gì nè. Lang thẳng này mới làm vô. Nang tani wo pi pura ka phammi ne up tanga gi anga kumi ni ne. Không đi rồi. Pha khare amaga. Nuông cẩn nó ta là nó khôi chụp bật lép tên nè. Asing ba ni nè ngarang lah handai ki subo jubo kang dri. Pili mana tu pacar mana ni? Kangga mina. Mấy tin mà nó đã, mấy hôm nay phô bọc, phải nhỉ, cảm ơn được. Khôi mà nó chingat pa siya tang hap ke to. Kana nang tang chingat loe. Mình đã say mà cho con mình in được mình sẽ thôi kịp cho phở lần con mình bị cay sẽ Noi degi, noi inde. Noi inde sa nga so we am chang ni ne. trong bên đi không được bài thuộc vào chị tên không này, không có bị cay. Wow, chingat kare khôi mà. Khôi mà nó hi là ma đấy môi mèo đi. Dù người ta bị em mà lên đi, mascara đi. Nè. Khai được hay đua cái thùng. Tay kare da. Cái này nga đi cái này lên cái đi. Không rồi mèo. Ôi siêu khôi chặt là kìa. Qua đây. Dan lupa yang kayak gitu, kau dah tahu ada. Chạy lê khói. Có mà nắp khao nga đó, phụ ra cái này. Bìm xa nó bay đi. Qua đây. Ai, potha rồi cái mà. Nasi ki di sudah lu senjara ke.